Nagasina Kundari Singkong areas in the cookies and Gimataka Sataba Banokre. Cookies in Yaubra, Naga volunteers and asset walks in Sektokrin. Nagasing Guediva Padi Purigi Lamsing Cookin and Nampura Laukshilaga Kundala Tas and Bamasum, Naga Put Hillski areas in the cookies in the German road, Amasum Tiger Road Haina, Semjin making Mayok the Foothillski Naga Tari Zagasing da Foothil Naga Coordinating Committee in a Kissing Gimataka Sataba Banokre. Banasigi Manunda. Kuki gi miyoi sing satok sin tawur athing bathamli loinana naga volunteer kya tholak tuna satok sin tawriba sing adu kuki yawbra haina sek tokre amaramda eastern liangmai naga sip association gi makedi kuki sing naga gi lam sing khopsan ba amasum indigenous naga territory gi security da akiba pirakwa kya siki mayokta furil naga coordinating committee kuki sing gi mathakta kauriba matam kaktuba banasida mapung phana sokoli hari Association asigi sirola mana haidibana Foothill Naga Coordinating Committee ki maikei ki Naga singi hakka mari lainna tuan demand ahum tawriba si mapung phana sawali demand sing asi Naga singna phangpham thokpa right aduni Naga singi pari puri ki oiba lam singda koki singna makhoi ki maming thonduna lambi semjin begi thawong asi yaningde koki singna hairiba khongtang asi paikhat pada mangjona Naga singi ayaba lokhiba masum khanaba amatan tawdi Thawong si yam sumdaba mani koki singna satarib thawong si naga miyam ki territorial right amasum historical amadi cultural right violate tawani asigumba thawong si akan mamong kan nem tawi amaramna central government ki makai ki koki singna naga area singna makhoi gi shu gi kem hangdokna bo honari ba thawong si khudak ta thinga dabani naga gi area da koki singi shu gi kem hangdok kwai bisi illegal oi Indigenous Naga people singa karigumba amata khannaram tawduna Naga gi territory da Tiger Road amasum German Road haina maming thonjin ba si lepadabani Foothill village kaya mai pak maruina hablong Imphal National Highway da shugi kem sanaba thawrang tawbus lepkadabani masina tungda akai ba kya lakani Young Kuki group amasum Wall Kuki zo Intellectual Council gi makedi ki Naga singda asawba puongadaba statement sing thoktana ba khangali masina reason asida santi da akai ba kya lakani liangmai chip singi makedi ki justice peace amasum wisdom gi damak sabsana lebli Naga singi lam identity amasum dignity da solakadaba thabak thawong sing sa tharakpada makoina kaidongwai ris tumina lairu heri Drug smuggling network operation hena pakthok sakhorak pasina national security da asoba threat oire NBN Northeast state sing da drug smuggling network operation hena pakthok sakhorak pasi leba sige national security amasum youth singi welfare da asoba threat amani haina Former Minister na Maki ex Tagalakiba Waro Lamada Fongdorakli. Former Minister Shin Handak the Assam Rifles amasum Narcotic Control Bureau na Assam the Gilupa crore 36.79 lungi yamlaw drugs in Pakiba Tubu Tagarpa Fongdorakli. Leva asigi Northeast State sing the drug lalon begi kudong tiningai oiba pibam ama mayok nariba sigamari lenana makata na haikibada Northeast State sing a sipau to the drug smuggling network operating torakpasi Leva asigi future asobu threat amani maki sarkar leading matam status the poppy thaba masum drug trafficking gi mayok akan ba campaign kya sa tharam kibani harib khongthang singa si reason asida hena kansin na thapuk pakat pamatok status the singi district sing the parks na poppy pambi tharib singa si mangan takhan begi thabak hena kansin na pakat na ba mari lena pa authority sing the appeal torakli Aikoi amatu ena punsin duna masum sok thaban nai dana hotnaraba kakta aikoi gi youth singa masum reason asi narco terrorism gi kombungdagi kanma ngamgani hana su phungdokhi Hausiki oina mayum da hanjin mara khudong saroidaba IDP singi oina di temporary home saragani DC Haokip sahi gi me ahum dagi tholakhiba kanglok irang sina maram oiraga atopa district sing dagi lanjelaktuna hauji Imphal West ki relief camp da laidiba IDP sing tangkak naina makhoi gi yumda hanjinna ba district administration gi makedi gi angam ba thakta honari adu hausi makki oina mayumda hanjin mada khudong saroida ba IDP sing gi oina di temporary home na singba saduna lehanna bigi khongthang paikhatle haina Imphal West ki DC Menglambam Rajkumar na phongdorakni Proxo Act 2012 and Domestic Violence 2025 haiba topic asiga mari lena National Legal Services Authority gi miyang khada Manipur State Legal Services Authority na sinduna Legal Aids and Awareness Campaign gi thoram gi
sideline paumi singuna ba amada Imphal West DC na wafam ase phongdokibani mangna makha na haikibada IDP masagi mayumda hanjinana ba mari leina ba SDO sing thaduna madi mafam dugi club CSO singa tanaduna yamna kana honari loina haujimaki oina mayum da hanjinbada khudong sagadaba masum saroidaba kya singadu khandokpagi thabak su yamna kana sathari adu moina ma haujiki oina mayum da hanjinba khudong saroidaba singi oina mawong maril taba temporary shelter home sanabagi thauram paikali Imphal West district hangbo relief camp na leiba dubu masadi atop district singdagi lakpa singi oinadi tonganba list ama semdoklaga mari lenaba DC singa tanaduna masa gi district singda halan khinabagi thaurang su paikani madugi dama district singi DC singa pau phaunari relief camp da leiriba inmate singi marakta miot minai amadi angang singda pamdaba thaudok sataba sing thingna masal sama sim district legal services authority ga punak samnaduna one stop center sing hangi Paralegal digi horaga paramedic staff sing thamba center sing asi matam yoina lakpa wat pasing wakat singi service ning thina piri nakala marom da IDP sing yaifana thorang oina lengana piri bu khudung cha bu khudim masa da hakthing na yohona na ba portal ama semle portal asi da IDP khudima ki detail sing hapagi thabak sathari hariba portal asi da masagi hana lairamba yuma masum hauju oiriba phibam phawba miyam ubu phangani Kongthang asibu IDP sing na hana yenglak loidra haina lairamba sing na bapumba ko han mangamgani loinana phangpham topo khuding maksu phanganbada sauna mating oigene hari Thadou Tribe Council na Thadou Inpi Manipur gi mahut sinbe yaroi Susampur amasum kangpokwi phaunariba lambi semaga mari redana UNC gi president address toba letter ama Thadou Tribe Council GHQ ko bulup amana media ra phungdok ki wafam adu Thadou community singi webu wafam nati haina Thadou Inpi Manipur na Thadorak pasiol man hairi shola sina makhata na hairi bana Thadou Tribe Council GHQ asi Thadou Tribe singi mut siliba Thadou Inpi Manipur na sakang batau de amasu Thadou Inpi Manipur da affiliate to bulup amasu nati High-level organization asi education is department ki makhada oza oiba TS.Letkhosai haokip kawa miwe mana siamba sudo intaiti group amani Letkhosai haokip hariba miwe si Kuki reunification forum wall Kuki zo intellectual mathau tawdraba Kuki sip association Manipur na singba unrecognized oiba forum kayaga loinaba misamani Thadou Inpi Manipur gi maikai digi Thadou Tribe Council GHQ gi sirol di yauri wafam singadu akan mamon kanem tawi Thadou gi lam amasum identity asi Kuki territory da punsinana wafam yaning di thawong asi Thadou singi taseng na ladiba ethnic cultural amasum linguistic identity asi manganana bokwana bane maramaduna haokip kumba lanai mioi ke hana namthak tobo mong sa thariba propaganda singa si thajadana basu appeal torokli Primary teacher listing amaga samriga kungo humdoi appoint revised selection list scheduled tribe candidate singi kota gi matang na asobu hang kya tholakli Thasi ki taraga Manipur Sarkar ki Directorate of Education is na primary teacher listing amaga samriga kungo humdoi khanbegi revised select list aduda scheduled tribe candidate singi kota gi matang na section kya digi hang kya tholakpa hore maru ena kokizau candidate singi representation da mawong madil tadab kya yaure hari notification adugi data gi matungina revised selection list aduda SD category da candidate jamri gi mathakta appoint okhi adubo hairiba candidate sing adugi sada marfudi Kukizo community singi ne duga lamauriba ayamba saruk sing aduna naga community gini masina maram oiraga selection asigi mode of balance representation amasum selection gi mechanism asigi matangda sayena wafam kya thulakli Manipur si major community ahung gi mioi singna ayamani English ngani ga taraka mathoi gi census matung ina Manipur gi apon mi singi sad yankai di mitai maitai ne duga sada kun ga mari naga ne duga sada taraka turun Kuki joksini ST kota scheduled tribe singi oina constitution gi oina protect toribani adu government of Manipur primary teachers appoint tawbi matangda mawong maril tadaba kya moiri state asida naga sing asi major ST community oirabasu atopa group amadana hena selection ki list asidi yauri masina selection ki list adu kaya yamna transparency leina pangthokibano haibasini masak maming tak thokningdaba education department ki official amana phongdorakibida recruitment process asi reservation category gi manungda merit ki oina pangthoi Manipur ki singi district ki manung hanjan mafam da leiba tribal candidate ki yadi hariba processing asi ningthina khangdaba natragana logistical
constraint maram oiraga compete tawba ngamdaba kyasu yawri masigi mathakta demographic ki oiba phibam nasu oibi hai district khara da tribal miyam singa si internet amasum exam center yauna application support system asi atop mafam dagi hena phabasu yawri panma yabadi mamang sahi english singa ni ga kunga mari gi october tha da high court of manipur gi justice history case roina lit tawba just amagi bench amana sayol mari gi manung da primary teacher gi selection process asi merit list ki matungina tawgadabani haina khangan khibani BDF sing na demand sing July kuntraga matui phawda pidrabadi August amadigi gun down amadi pen down strike sathargani sanjit all Manipur BDF employees welfare association Manipur state home department tanduna lakpa demand matam khara lepraba matungda July kuntraga matui phawba matam thaduna talib demand sing pidrabadi August amadigi gun down amadi pen down strike makha sathargani hari haribo apum singa si Manipur press cup ta pangthokpa pawgi mifam amada association asiki president sagolsem sanjina permission phungdokibani magna makhatana hai Manipur lairiba BDF personal lising taraga yankhaina taliba demand ahum haibadi BDF singi appointment police act 1861 gi section 18 gi provision manung salhanba BDF singi thabak regularization tawba amadi BDF singna tawriba thabak ahenba tawriba thodang asigi matungina piriba salary pay revise tawba asina singba singnaki hairiba maram jaba demand sing silakliba July 13 phawgi manungna pidrabadi masida tholakpa apapatagi tax akpunama paliba PR government amadi home department pugadabana haina magna makhatana phungdoki lainga ki thaba ani tawba amadi makoibu support tawriba singda lepnaba fesokna aroiboina akanba warep thamlakli Aided College ki principal amadi governing body GB ki chairman amadi secretary ga manaraga thaba ani tawriba sing lanai khudong saba kharagi damak tokhanbigi muhutta makhoi masil manaraga loisinduna thamba thengnari haina Federal Student Organization khanglai pak fesokna hairi Fesok head office ki secretary publicity ki thawpuri bati sadandana khuyek piduna press thokpa sirol sin hairibadi Fesok na sai kharagi mamangdagi hona Manipur gi education sector gi amot sarukaya kaya ama oiriba sector sigi employee sing thaba ani tawbagi matangda mari lenaba government gi authority sing da yengsenwinaba chirol pisin ki palekre loinana thaba ani tawriba singi mafamda su topina ba khan ki ba leiraba su makhatana thaba asi chathaba thengnare hariba thabak sing asi maru oina aided college sing da oza oina atopa madi government gi institute habadi national sport university government gi school sing asi ni hari serol asi na hai mamang na su feso na akan warning tawkiba leirabani adubo misam sanga lei haibagum sathariba thaba asi mahairoi khunai amadi lamdam asigi education system bu khungauna bani masigi thaba sathariba college sing gi principal governing body gi chairman amadi secretary gi khut chauna yauri haibasi su khangli makoina makoigi lanai khudung saba kharagi damak masiguma phattaba thaba asi asum sathanmani government gi thaba ani tawba madi tawriba singbu support tawriba sing aroiboina fesok ki mekedi gi lepnaba akan morol sthanaki sholosina aroiba da haribadi makata na fesok na hariba amot pasinga si sathanamba thingnarabadi madura tholakpa apapati gi teksak punamak masa masa na pujaga da bani hanasu sirol sina khangali Miyot minay nang laban office na compensation scheme for women's victim gi makhara piribi khudong saba labuyu elect muiba Miyot minay nang liba amadi masagi ikai khunaba manghan biraban office na Manipur compensation scheme for women's victim supervision of sexual assault other crime 2023 gi makhara compensation gi khudong saba labuyu haina Manipur State Legal Services Authority Member Secretary elect muibana phungdokre haribo apam singasi MSLSE na sinduna Poxo Act 2012 Domestic Violence Act 2005 amade legal gi matingna laira amadi kudong sadabagi lai makhari hingliba angang singi mahima sing tamhanabagi matangna Imphal West District ki khurkhul mayai lekai da leiba mandop yumpham da hangliba relief camp na pangthokpa nomi goeba legal awareness ki thoram da phungdokhibani thoram du magna hai nupi angang singi hak kanjana madi makoida piriba kudong saba kya sigi matangda MSLSA gi makeidi gi legal awareness paksana sathaduna losinduna tamlamba case kya saphong hanbada mating oiduna mara leibe serak phangan mangamli mara leibe mioi kya serak phangan bigi mathakta nupi angang singda sathaba miyot minaiga mari leindana CM liba proxo act amadi domestic violence act na piriba serak sing khangnarakpadigi makhatana pamdaba thodok thokadaba singdagi su sauna
kanma ngamlagani haibagi thajaba thamni hari mana makhatan hai masagi sei taragani pan sudriba piklib angang singda sathaba miyot minai singa mari rainana proxo piriba sera asi bel out phauba phangdabagi mathakta apikpa thawdo amagi su serak sawbana ek asigi matangda mipum kudimukta khanganaba pun hotnaminasi sayeni helaglabi irang asina maram oiraga awa wasai thingnang lingai serakta relief camp singda su nupi singda sathaba miyot minagi thawdok sing thokta banati masiguma thawdok sing asi thoktanaba MSLSA gi maikedi ki legal awareness ki thoram sing asi pak sana satharakpani makhatana tuan relief camp sing sathaki gane ki thoram adur saruk yaki Impal West District ki deputy commissioner Rajkumar na hai IDP sing masa ki mayum da hanjana ba mari rena ba SDO sing thaduna mayum hanjan mada kodong thiba thoklu da mafam sing khandok pe ki thabak sathari oinamak yum hanjin mada khudong sadaba nangadaba singi oina mawong model taba temporary shelter home sana bi thorang paikhanaba khanare ki mauna Impal West District hangliba relief camp dadi leiba adubu masadi atop district singdagi oiba sing asi list ama semdolaga mari lenaba DC singa tana duna masa gi district singda halan khinaba thorang su paikhatkani relief camp singda leiriba inmate singi marakta miyot minai amadi angang singda pamdaba thawdok sing chataba sing thingnaba MSLSA amadi District Legal Service Authority ka punuk samnaduna one stop center sing hangli paralegal dagi horaga paramedical gi staff sing thamba center sing asi matam gi oina lakpa wakat sing gi service ning thingna pi re ki nakalamuram da IDP sing gi yepa thorang oina lengan pi ri ba khudong saba punamak masa da hak thingna gi honana ba portal ama semle portal asida IDP khudingma ki details sing hap ki thabak sathari details sing asida masagi hana lerama yum amadi hauju oriba phibam phawba miyam uba phangani kongtha asina IDP sing bu lengan hena yanglak loidra haibagi amadi singnaba punamak kokhanba ngamlagani amadi phangpham thokpa khudong saba punamak sumek singna phanganbada sauna mating oiragani hainasu pawsta makhatana phongdokli adugo tentang sumna meyam na thamjagi haujikoi nadi meyam paw sik matang se lusinjarage amasu makhata ba anoba update meyam puna ngai minasi hainasu channel sigi mekedi gi myang pham da makhata na thamjari makhata ba anoba update meyam puna ngai minasi